September 13 Faobada Addhar Card Update Tounaba Khanghankhre. Unique Identification Authority of India (UIDI) na issue tauba Addhar Card haukiba chahi kharagi mamangdagi identity amasung address proof oina sizinaduna lakli. Loinana digit 12 leiba unique identity number su card aduda yauri. India laingakna chahi 10 khudingi Addhar Card update taunanaba khangalakli. Chahi 10 gi mamangda issue taukiba Addhar Card sing adu sizinariba miyoi singna soidana update taugadabani. Laingakna paikhatpa thausil gi matung ina Addhar Card sizinariba miyoi singna September 13 faubada lemna update tauba yagani hairi. Addhar Card update taubagi matam adu kayara khanna sangdoktuna lakhrabani. Kanagumba singna pairiba Addhar Card sing adu chahi 10 gi mamangda issue taukibani. Adugumba card adu issue taukiba numitagi ngasi fauba update taudana lakli. Karam tauna standard fee yaudana update taugadabage haibadu UIDI gi website tagi khangba yagani hairi. Kayara khanna update taubagi matam yaithokhraba matung laingakna September 13 update taubagi matam lepkibani hairi.